Haukiba Chahi Listingani Kun Kunmathoida Directorate of Education Esna Notification Thoktuna Post Sama Kungi Written Test Loukhraga Houjik Faoba Haidokpidba asi Leingaki Karamba Aronba Agenda Leibagino Chahi Mari Helaba asi Faoba Karigi Haidoktana Thamlibano Matam Amatata Kaukiba Graduate Teacher na Haidokhlaga PPT na karigi Haidoktribano athuba matamda hariba thavagasi Haidoktrabadi JSC na makal makha kaya gi khongjang sangsinaba sem saba loiri haina Joint Action Committee gi convener Morangte Marina Devina khudek piduna thadrokpa cherol amada phungdurakli Haukiba Chahi Listingani Kun Kunmathoida Directorate of Education Esna Notification Thoktuna Post Sama Kungi Written Test Loukhraga Houjik Faoba Haidokpidba asi Leingaki Karamba Aronba Agenda Leibagino Chahi Mari Helaba asi Faoba Karigi Haidoktana Thamlibano Matam Amatata Kaukiba Graduate Teacher na Haidokhlaga PPT na karigi Haidoktribano athuba matamda hariba thavagasi Haidoktrabadi JSC na makal makha kaya gi khongjang sangsinaba sem saba loiri haina Joint Action Committee gi convener Morangte Marina Devina khudek piduna thadrokpa cherol amada phungdurakli